Yumes Baldomin Tabiri Basingu Ahan Mamaktadarina Nauremna Taramna Oksari, Hojiga Hanbada Maroiba Pau. In Kumja Lisingamaga Jamapal, Humfuga Mangada, Kusengi, Chak Tang Bagi Mayukta, Sangshin Kiba, Numit, Chaklam Kongjan, Nasi Fishum Chingada, Pangtokre. Japanese encephalitis ki matangda miyamda awareness leite haina Health Minister L. Jendakumarna haikre. Loinana, Juvenile Association Kakchinga I5 Irengbanga draw oikre. Mapungoiba Paung Pizari. In Kumja Lisingamaga Jamapal, Humfumangagi, Nasigi Numedasida, Kusengi, Chak Tangbagi Mayokta, Jangshin Kiba, Mahero Singi, Hoda, Mahero Ohum, Navakumar, Chaubal Amasong, Pramodini Amadi, All India Radio, Infalgi Driver, Nilamani, Lekidaba, Todo Adabo, Ningsing Duna, All Manipur Students, Union Amsuna, Chahi Kudingi Pangtok Tunalakpa, Chaklang Kongzat Nasi Bishum Chingada, Leba, Mahero Singi, Ningsing Kubamda, Pangtokre. Thoromasing ase ayuk pung ahumdagi yakairol sakpa hokibaga loinana ayuk pung mapal tabada singjamai gi bisum chingada union gi firal singkhatpaga loinana haikat leika tamduna ikai khumnaba utki mafam adudagi DM College phawba miyam gi kongchat chatuna DM College of Arts ki lampakta miyam gi mifam pangchoki MSU gi President Peter Laishram na haiki Kumja Lisingamaga Jamapal Humfuga Mangada Tokiba Adugumna Chahi Asidadi Lamdam Masida Ikang Toktuna Low Uba Yadabadagi Chak Tangbagi Pibamda Lakadauri Masida Natana Pochegi Mamalsu Atiapagna Wangle Masida Lenga Asina Tabak Amata Paikatana Tumina Lesin Bahaibasi Laibak Tibani Maramaduna Lenga Asina Toksil Taurankaya Ama Lokatuna Low Panba Yadana Ladibasing Low Pananaba Singadabani Aduna Manipur Lengana Ikang Tole Haina Center the Lao Topiro Natrabadi MSU Madi Miamna Chalam Kongzat Ki Kolau Launa Sem Saduna Lady Haiki Hingbada Tangai Fadana Changba Polam Sing Lotuna Raga Pangandrabadi Miamna Madugi Mayokta Taisinanaba Yaroi Dabamonga Iho Horai Aduga English Singamaga Jamapal Humpuga Mangada Lamdamasigi Potok Mapalamda Tadoki Badagi Miamna Sel Lerabasu Jana Basing Leba Fangdabadagi Pibam Mayoknaki Java Fangraba Mahero Singa Mianga Loinana Jack Lamle Chengpio Haiduna Kan Bakongjang Sangsinki English Singamaga Jamapal Humpuga Mangagi Augusti Kuntariki Jaklam Kongchata Mahero Singna Mangjil Thana Todang Lokiba Aduni Masigi numerasi lamdam masida mukna bagi Torok na bagi khwaidagi maruiba maramdi mioibagi hingbada tangai fadana changba polam sing fangandabadagi thorakpani aduga English ngamaga Jamapal humfuga mangagi August thada isagi phokthok chengthok marang kaina leiningaida thokiba potang cheitang bagi thodo aduna khudamni asigumlaba mukna basing ase isana semjaba ngamnanaba amasung isagi tungi laibag isana lepjaba ngamnaba phibam Changba Mathau Tare Haina Mahana Makatana Fundoki. Miamda Asugumlaba artificial famine Kusim Lokunaka Kusim Tangman Topas Nothing by Himsa, Simatungana Tokanabagi Habagi, Paradu Amadi, Atobatos, Bishingi, Tunali and Dubu, Apoika from the Upa Moina Amadi, Tamzania or Bamiam Simadu, Tonabagi, Tamzanabai Damatanga Sigulaba, observation Pantopani, Buzik. Ikang Tokana Mam, Adi low Palaro in a Mipanon, low mission to Mamsu Labani, Sigi Matang, Lakadama say that the Aduki Cheng Satang Baza, Tulu Henning like it. Aduna, Ikang Togena, Lady Sibonda, Gom Paliba, Gomez, remedial measures on Lokota, the Bangyang Live Activity, Hariba, Lamdamasa, draw to a famine to a central government, Pibiro, Sinatragadi, Manipur, Lebak Miam Amadi, Msuna. Salam Kongchat ki lalau long na bidang ta siam sadun leire have Masi Taramatoi Suba Manipur Vidan Sabagi Nepal Suba Session Naroi Banumiki Mifam da Health Minister L. Jendakumarna Haikre Manipur da Hokiba Matam Karagi Mamang de Gita Sigi Manungda Japanese encephalitis JE Leinana Nabani Chingnaba Health Department ki recorda case Chani Kuntraga Nitoi Leire Tongan ba district Karada Mioi Manga Lekidre Wapamasingasi Manipur Vidan Sabada Kangabo Kendragi MLA
A Suryakumar Okram amadi Thamaiban Kendra gi MLA KH Joy Kisana JE Lena na Sandoropagi matangda nunangba phongdoladuna Health Department ki polling chingsinduna polling attention gi paukumda Haksel Mantri na phongdokibani calling attention nadu move tokiba MLA ani na phongdorokibada kangi lena asi oktagi Sandoropa lena ni masi alarming oire aduga nabagi chang hengalakpa aduga climate change honglapadagini aduga Thamaiban Kendra JE Lena Sandopa Thingnanaba fogging kapiyo veterinary department na midyeng changbiyo haina Suryakumar na phongdoki Mover Singi warol tarba matungda Minister Jayanta Kumar na phongdorokibada JE gi kang ase jab mapangal yamna kalli aduga kilometer 15 lapna paiba ngami handak JE Lena na sikiba miyoi manga adu lairaba imungi ngaktani district singdi Kangpokpi Imphal Senapati amasung Thawaldani ngaktani Kang ase June thagi ahanba chayoldagina August September thada yamna active oi Health Department ki record ta English ngani taraga manga da miyoi manga English ngani taraga tareta miyoi chamaga maudraga manga gi case lekhi English ngani taraga Nepal da so case taramathoi lekhi aduga Kang gi leina ase ngakthona na ba task force district ki CO madi malaria department yauna thingna ba honari miyoi amana bada kilometer amagi radius da active oi maramaduna kilometer amagi akoi bada fogging kapa tongan ba organization ga kusamna duna awareness pangthokli leina ase thingna na ba ayus ki beladona hidak marangkaina leide mantri na makhatara duna miam da awareness ke leite maramaduna miam awareness leisi pigliba angang sing kang na chiktana na ba kangkhal hidak lupthoksi aduga health amadi malaria department na kang hidak kapa vaccination program leptana chathari haiki Chief Minister N. Birena Haikre handak pangthokhiba Lok Sabha Mikhalda license gun mapuna nongwai saduna mi kihan khibagi Lamlai Police na FI 25 close 4 2019 chai asigi April kungama thoida register tawduna January ba achoibam Deben session court na bel pikhrabasu charge sheet pikhatpada soidana yahungani performance ngasi Manipur Vidhan Sabha da Lamlai Kendra gi MLA Khetri Birena hangba wahangi paukumda homgi thabaksu puriba Chief Minister na phongdokhibani Chief Minister na makha taraduna Lamlai Police na lokhatpa case ka mari leinana mioyahum khangembam Johani Elise Malengan Mamitei chai kungamari apopa Joy Pungdombam Uyong Makhong aduga Thangjam Premjit chahi kuntraga manga apopa lekhidraba Babu Pungdombam Uyong Makhong amadi Wahengbam Choibi chahi kungamanga apopa Gorbadoni Deben namahaki license gan aduna mioyahum da kihan ki aduga Deben chahi asegi June taraga humdoida session court na bel piki license gun police na phajale aduga charge sheet tawdri thadolabasu charge sheet court ta pikhatbada mahak yawani haiki Matamamada loilam sandopada halengba leitraba British ki mayokta kanba yawol lantheng chatharamba miyam gi luchingba haipauja donang lekhidabagi marifuga Nepal suba kumonna lakpada korkomna athoba sigi maphamda yawol gi kaikhumna ba ulakli athoba haipauja donang na Mafuroki tunglam charama semnana ba honabada loilam lenga ki mayokta thengnakhiba ningtam lanjang singadu ngasigi wahanthok chawna lerakli amasong mangna ingkumja lisingamaga chamapal kontraga mathoigi August ki konapalda mareba ki damakta thawai katkiba numit adu tungi miro singna nomagi mayek sengba hengalakli kun suba chahi cha horapada British loilenga na Manipur kangnai pak Loksin Kiba ingkumja lisingamaga chanipal modraga mathoi matungi puwari gi tangka amada haipauja donang ingkumja lisingamaga chamapal sumna mangada Tamenglonggi Kambirong Kunda Tiudai amasong tabong liu ani gi mapari oina taibangda khongdarakhi aduga maha angang oingai dagi hauna mathona maro sing leiba amasong maramdam bunusi jaba wakhalon chenba misak oirakhi ngasi maksu athoba jadunang na lamjing biramba loi lenga ki mayokta chathakiba yelona ki amasong leisemlon gi oiba ihawadu maye senghanbaga loina na makhata na mai pangna sangsenbagi tangai fadaba khongjang adudi Haujiki mirol ekoi pumbagi mangda taduna leiri. Ngasigi marifu Nepal suba haipauja donang lekhidabagi ningsing komona sida Jelarong group furup amasong Manipur kangai paki miyamna athoba mahaki mafamda ikai khumnaba utbaga natana ngasi oiriba Manipur kanglei kunai miyamdagi mahaki lalhoba masak khangna sangba tam hubna ching tam hubna lamdam asigi yawol
lalho changsin minaduna khumang chawsin ba ngamlabata da athoba hai paujaduna ngi mafam dai kai khumnaba utpagi asengba wahan tho adu piba ngamgani haina korkongi media coordinator M Sakhengi cherolamana phondoragli Standard Robert Higher Secondary School da chingnaningai oiba mongda thoriyanduna lekhidrabi nupi machagi misigi langla langjin hojik tha ama helaba phawbada Manipur lengana puthokpa ngamdana leiba ase yamna nungai the haina wabugai Transport Cooperative Society Limited ki secretary ki cherolamana phondoragli cherolasina hai thodo se ki matangda thubada lengana sengba mihar pabu puthokpiyo amadi jesina Changsilakpa Kongjangni Makha Sathaba Oina Wabugai Transport Cooperative Society Limited na laliba tang kunmapal sagolsel numida sida society asigi makha cheliba gari sing cheloi sintha lepani hairi Zonal Education Office Tenopal na Sinduna Periodic Table of Chemical Elements Impact on Human Welfare haiba chimda ngarang more Government Higher Secondary School da so district level science seminar Tenopal district ki oina pangthokre Thoromaduda Dr. S. Sakothang Haukip, Principal More Government Higher Secondary School, Herbert T. Haukip, AI Morena Maruiba Muising Moiduna Pangchopa, Thoromaduda Romeo Loitongbamna, Resource Person Oina Wangang Kibagaloina, Ozakaya Yauna, Pangchokiba Thoromaduda, Tongan More School, Tara de Gilakba, Maheroi Kuntarukna, Written Test, Beba Boys na Chingba Singda, Serbiaki. Makomathang takraba participants sing amadi guide tawkiba oza sing da su certificate sing bidunai kai kumnaba utki Thasi ki chechat kunmanga da Palace Compound da leiba lamyan basanglen da pangthokhiba Consumers Club Manipur gi Kunipal Suba Foundation ge gi thoram da chief guest ki warol thamkhiba du khangdana pangai hajin banate khangdana pangai hajin ba amadi leiba macha ta da thabak amata tawge haina Inner Manipur Parliamentary Constituency gi MP Dr. R.K. Ranjana Phondokre. Asi Kanchipur da leiba BJP ki office ta pangthokpa paugi mifam amada Dr. R.K. Ranjana haikibada Thoromaduda mahak chief guest oina saruk yakhi aduga chief guest ki warol pidringai gi mangoina na Thoromaduda saruk yakhiba tongan ba loop singna Manipur da kerosene phangde cheng phangde haiba wathok kaya leiriba sigi matangda chief guest oina saruk yariba mangonda sengdongna nabagi wafam thamlaki wafam adugi matungina mahana masagi mathongni khanna handak pangthokhiba taratare suba Lok Sabha mifamda star question oina PDF ki polam singi matangda hanglakpa star question ni paukum piraduna Union Minister Ramvilas Paswan na pikiba paukum maduda yumfam moiraga thamjakibani Kanagumba mioi amatadagi ming palaga sizinakiba leite aduga Manipur gi oina fangliba gehugi kota asisu chai asigi oina April May June gi changlamdaba maramna gehu sing asi manglagadra haibagi wafam thamkibani maramaduna concerned minister mawairabadi hiramasida ninthina khanglaga thabak tohningi haiki Narendra Modi ki sarkar asidi accountability transparency good governance I just you follow ever like ba adu bura sasani ekoi Manipur do jita riba BJP ka chunchen of sarkar se masi people's government I mean adu non ekoi honorable chief minister se people's minister I mean adu gumba praja ki namta leiba praja miyam ki apama to madu ekoi fake and figure based or ko pada kadi gino suka mas mau betul se kita kanum khande ado masi pakai di hiding de Apopa apopi asi marol thokpa isor ni makoina hinglingai da pamjaba amadi ningjaba tawba ngamdaba sing macha oiba singna khara tawirabasu maning thunghanba haiba se achoba mai pakpa amani maramasina Matru Seba Sankalpa Yatra haina mingthonduna mahaki lekhidraba apopana piramba chahi kun suraba scooter da apopi chahi humudra surabiga loinana haukiba January gi taragataru English ngani taramapal dagi India gi state mafam singda chatuna mama mapa oiba singbo nungsina tobina ba amadi makoina ningjaba sing phanghansi haiba paujel puba khongsadasi satharakpani haina di Krishna Kumar nangasi Manipur Press Club da pangthokpa paumi singo nabada phongdokre Mana hai Royal Motors Manipur na mahaku guide to bibama di lefam na chingba khudong chaba pibigit amnokta thagatpa phongdo I aduga makhata na khongsadasi any year state Mizoram changlam laga amadi awat state sing changlam laga amuk lefam Mysore da hanki gani haiki Manipur University of Culture Department of Thangtagi Assistant Professor Yengkhom Sanjit Kumar Apokpagi Ming Yengkhom Deben Waiton Mamang Lekai da leibana ngarang numidang pung 8 makhairom tabada Imphal East District ki test program di Waiton galong na ba
lamhang amapa yaurapada sakhangdaba singna mioi singna professor sigi bag mobile amadi atai polam kaya mulhobagi thawongbu yaningdaba phongdoktuna ngasi Manipur University of Culture Students Union, Manipur University of Culture Teachers Association amadi kimax na sinduna Palace compound leba government dance college mamangda wakan mifam phamduna protest tawkre wakan mifam aduda saryakiba Manipur University of Culture Students Union gi vice president na asigumlaba thawong asi matungda muhanna thoktana na ba lenga na maral lebasing faduna cherak pibiyo icham chamna hingjariba oza asida atamna na singnariba se mahiroi khunaibu singnabani haiki South Korea gi Chungju city da pangthokadaba World Martial Arts Festival 2019 amasong mga soba international thangta championship 2019 da saruyaruna ba Manipur dagi World Thangta Federation gi president Widrom Prem Kumar yauna sanroi amasong coach puna mioi tara marina saba team mamanga se Imphal thadokre Jammu Kashmir dagi mioi manga yauna punna India gi mahut sinduna tongan ba martial arts ki event kaya da ulugadawri aduga amasong Jangdamnaba kaya da su saruk yagadawri festival ase August ki kuntradagina September taruk faubada Prithvi gi lebak kulumdo yauna pangthokani hari Information and Broadcasting Secretary Amit Kharena haikibada lebak ase gi district khudingda yamdrabada community radio amamamdi lehengadabani community radio duna community aduki akoibada Paikaliba Chakot Tarangi e Pau Miam da Fazana Fangangadabani, Wafamase, Numithumni Satagadaba, Taretsuba National Community Radio, Samelan Haudoglopada, Secretary Ibina Haikibani. New Delhi the Pangtokiba, Taretsuba National Community Radio, Samelanasi, Ministry of Information and Broadcasting na Sinbani. Masigi Timdi Sustainable Development Goals Habasini. Money laundering ki charge da hanagi Union Minister P. Sitambaram gi mathakta thigaling ai charagasida media da center gi khulai amagumna irakliba sida Sitambaram gi imung manung na yaning da phongdokre Sitambaram gi ijat sokpa yaba thaba kaya center na chathari haiba khangi court na mara leire haina lauthoktri ba phawbadi mioi adu mara leite haiba se khangnaraba wafamni haiba warol yawba che social media da Sitambaram gi imung manung na thadorokli Jail da thamliba media Barun Indrani Mukherjee gi INX media da hanagi minister P. Sidambaram na foreign fund phanghali haibagi maral Sidambaram da siribani mahak hojik investigation agency gi custody da thamduna wahang pong satharibani Union Minister for Micro, Small and Medium Enterprises and Road Transport and Highways Nitin Gadkari na haikibada MSME amasung Khadi Village Commission KVIC aniasi pullaga lebagasi growth chada kunapal piri aduga mapalamda polam thadopadana chada nifu oiri MSME amasung KVIC da thabak tawriba mioi crore taragamathoi rom oiri aduga anoba mioi crore manga rom so thabak pinana basu khanari haiki wafamase Mumbai da pangthokpa roadmap for growth of MSME gi summit da wangang bada Minister na phongdokhibani aduga summit adugi title na globalization brand Khadi Pride of India haibasini MOS for MSME Pratap Chandra su thoromaduda saryaki mahana haikibada lakadaba sahi manga dadi khadi gi pothogasi lupa crore lising tara ohenba ngamgani haiki Sanabi Pauda District Sports Association DSA Kaching na Sindona Association na sige playground sa Thariba Tarataris Suba Kishore Kumar Memorial First Division League 2019 nga si Sanakiba match da Juvenile Association JA Kaching amadi IFA Irengban Panjal Aniani Chanaduna draw a crack JA gi Panjal Aniadu TIS Bebetona match ki minute Nepal amadi minute kuntra mapaladuga IFA gi Panjal Singaduna L Dinkuna minute kuntra taru amadi ni fohum doida chankibani Aroibada Marwapa Muhanna Pijari Inkumja Lisingamaga Jamapal Humfuga Mangada Kusengi Chak Tang Bagi Mayukta Sangshin Kiba Numit Chaklam Kongjat Ngasi Pishum Chingada Pangtokre Japanese encephalitis ki matangda miyamda awareness leite haina Health Minister L. Jayanta Kumarna haikre Loinana Juvenile Association Kachinga IFA Irengbanga draw oikre Masi damakta di mes paudom loisinjari miyambo muhanna khurumjari